ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯀꯣꯔꯧꯅ ꯄꯣꯝꯂꯤꯉꯩ, ꯑꯉꯥꯟꯕ ꯃꯁꯦꯛꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯇ꯭ꯔꯤꯉꯩ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯛꯄ ꯃꯇꯝ, ꯄꯦꯅꯥ ꯁꯩꯖꯤꯡꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯩ ꯍꯩꯌꯥ ꯍꯌꯨꯝ ꯍꯥꯏꯅ ꯌꯥꯀꯥꯏꯔꯣꯜ ꯁꯩꯁꯛꯄꯨ ꯁꯩꯊꯥꯔꯛꯂꯦ꯫ ꯁꯖꯤꯕꯨ ꯊꯥꯗ ꯂꯣꯏꯈ꯭ꯔꯕꯗ ꯀꯥꯂꯦꯟ ꯊꯥꯁꯨ ꯃꯥꯡꯑꯣꯏꯅꯔꯛꯂꯦ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯛꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯔꯥꯠ ꯊꯧꯅꯤꯖꯗꯨꯅ ꯂꯥꯛꯈꯤꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝ ꯈꯨꯗꯤꯡꯗ ꯎꯃꯪ ꯂꯥꯏ ꯂꯣꯏꯅ ꯂꯩ꯫ ꯎꯃꯪ ꯂꯥꯏꯕꯨ ꯍꯔꯥꯎꯗꯨꯅ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯅꯕ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯟꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯅꯕꯤ ꯑꯁꯤ ꯀꯥꯏꯗ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯄꯅ ꯉꯁꯤꯁꯨ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯈꯨꯜꯕꯨ ꯀꯣꯜꯂꯤꯕꯤ ꯏꯃꯥ ꯌꯥꯏꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯍꯔꯥꯎꯕꯒꯤ ꯂꯥꯏ ꯏꯀꯧꯈꯠꯄ ꯌꯥꯎꯕ ꯆꯠꯂꯤ꯫ ꯃꯇꯥꯔꯣꯏ ꯂꯥꯡꯂꯦꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯥꯏꯕꯤꯅ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪ ꯑꯍꯤꯡꯕꯅ ꯍꯤꯔꯤ ꯇꯤꯡꯗꯨꯅ ꯏꯀꯧꯈꯠꯄꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯂꯥꯏ ꯊꯋꯥꯏ ꯍꯥꯞꯄꯁꯤ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯂꯥꯏ ꯄꯥꯟꯅꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯂꯥꯡꯂꯦꯟꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ꯫ ꯏꯇꯥ ꯂꯥꯡꯂꯦꯟ, ꯍꯪꯆꯤꯠꯇꯤ ꯂꯥꯏ ꯍꯩꯔꯨꯛ ꯀꯥꯔꯨꯁꯤ꯫ ꯏꯃꯥꯗ ꯍꯩ ꯂꯩ ꯁꯨꯅꯕ ꯂꯥꯡꯉꯣ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯏꯔꯨꯒꯦ, ꯅꯪꯁꯨ ꯍꯥꯏꯔꯨꯒꯦ꯫ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯑꯗꯒꯤ ꯍꯔꯥꯎ ꯐꯤ ꯀꯕꯣꯔꯩ ꯃꯆꯨꯅ ꯃꯄꯥꯟ ꯆꯠꯄꯗꯣ ꯑꯩꯗꯤ ꯅꯍꯥꯟꯅꯁꯨ ꯂꯨꯛ ꯆꯥꯝꯊꯣꯛꯂꯒ ꯅꯤꯡꯊꯤꯅ ꯊꯝꯂꯕꯅꯤ, ꯂꯥꯏ ꯍꯩꯔꯨꯛ ꯀꯥꯕ ꯆꯠꯄꯗ ꯁꯦꯠꯅꯅꯕ꯫ ꯍꯣꯏ ꯏꯇꯥ ꯌꯥꯏꯁꯅꯥ, ꯑꯗꯣ ꯀꯩꯅꯣ ꯑꯩꯅ ꯄꯨꯔꯛꯇꯣꯏꯁꯤꯕꯣ? ꯅꯪꯗꯤ ꯏꯕꯣꯛꯅꯤꯅ ꯈꯪꯂꯝꯅꯤ, ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦꯗ꯫ ꯏꯁ, ꯑꯗꯨꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯍꯣ, ꯊꯥꯡꯇꯨꯞ, ꯊꯕꯤ, ꯍꯩꯈꯥ, ꯂꯐꯣꯏ, ꯂꯐꯣꯏꯗꯨꯁꯨꯅꯦ ꯆꯝꯊꯣꯛꯄ, ꯀꯕꯣꯛ ꯍꯩꯕꯣꯛ, ꯑꯗꯨꯒ ꯂꯩꯗꯅ ꯎ ꯊꯝꯕꯥꯜ, ꯂꯩꯍꯥꯎ, ꯈꯣꯡꯒꯨꯟ ꯃꯦꯂꯩ, ꯆꯧꯍꯩ, ꯊꯔꯣ ꯊꯝꯕꯥꯜ, ꯂꯥꯡꯊ꯭ꯔꯩ, ꯁꯤ ꯈꯔꯁꯦ ꯀꯠꯂꯒ ꯌꯥꯔꯦꯗ꯫ ꯆꯥꯔꯣꯡ ꯑꯣꯏꯅ ꯖꯨꯝ ꯖꯨꯝ ꯇꯥꯅ ꯂꯩꯁꯥ ꯇꯝꯖꯕꯤ ꯂꯩꯔꯥꯡ ꯃꯈꯣꯏꯁꯦ ꯎꯃꯪ ꯂꯥꯏ ꯑꯣꯏꯕ ꯂꯥꯏꯁꯤꯡꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯕꯣꯛꯅ ꯊꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣ ꯑꯗꯨꯅꯦꯕ, ꯅꯪꯗꯤ ꯂꯣꯏ ꯈꯪꯅꯤꯕ, ꯈꯪꯗꯕ ꯂꯩꯇꯦ ꯅꯪꯅ꯫ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯩꯁꯨ ꯃꯔꯨ ताना हेक्ता खंग लेरमी। अदुनबुदी मीना अबोक साबी लेसाबी हाइदना अदुम हाइबीबा ताबा। हाइगे हाइजसनुदा इता लांगले खंजिनबदा कानादबा लैते। अैना ngasi खंगलिबा पुंबा अैगी इसाइसुदा अमुक ताकलमगदौरिबनी। खंगदबना नमना चख्रबदी हयेंग अैखोइगी इपुरुकि वारीदी ममिंग खक्ता ngैहौरोइद्राने। खंजिलिबसे तंगाई फद्रबनी। इमाइ पेमा खुदक्सिदा नंग अदुमुकोसि लैनेबा हा यारेसे। युम यौनबा अम्ता हाना चलौरसे। अैने कोका ngौदोरेबा। तानिंगदबा कांददी तानिंगदी। तानिंगलकांदा हाइरो नंगी वादो। इता लांगलेन साउकिनुसे। अैना हाइबा नत्रसु नखोइ मादा हंगो अदुम हाइरकनी। इता याइसना इबेमा अस एखोइ मादी अदुकमता खंगदेदा पुरा सादिंग। हा हेमा लाइबक थीबनी। हाइदुना सुम लाकपदा पारिंगना मखुत्ता फौ थोमुक अमा पाइदुना लाकलिबदु याइसनाना उरकलमी। अमुकसु ताहा ताहा कौरई। ए पारिनीने। हो पारी नंग सिदमता लाओ। पारी सु चंसिलक्तुना कई हाइगेसे याइसना अदुकना कौइदुबु कइगिनो थंगनबु खुलफौ तारमनी इसे खोलाउ। पारी अतैगी नते इसेना कौरिसे। नंग खुरातो मागी फौ हुनबा सतोइ नत्रा नत्रदि कइगोइचे खुत्ता फौ मतोन थोकपा थुमुमु पाइरिसे इसेबु कई ओइना उरिनोबा। तुमि लेयु तानिंगदे मसी ngang मचिनसि फाख्रब आइगा चप माने। अदो गाइखो इसे वा हाइगे नंग हयेंगसे अैखोइगिसु फौ हुनबा चैगदबनी ngana लाओ। फौदीदो मतो लोइना थोए बोरादगिने लिखलक्तोरेबा मतो टेक्लनी। अस असिगिबु होइ लाकनी नाना मामैतो जाना अैगोंदा हाइरबनी अैगी सा हापिरम nganta लाओ हाइरिदि। होइ होइ हापलमगे नंग नत्रदिने इसे पखोसिनिङाइ लैतेबा नंगसि नत्रदि। अदोइसे नोइ तासौदो करम कान हलक्तोइ लंबै चलिनि हाइ चख्रगा आदा नुपीगी थीदु लैख्रजा। तानिंगदे आंगांना वसोइ ngang कुइरेरोइ हलक्लनि हाइबनी नहान पाउ पिरिए मिंगोंदा। फरे दुदिसे ऐ चलगे हयेंग लागे। चलो चलो लबुक कुंबदो मुन्ना येंगजौ तिनफा सिक्सनिको। हाइदुनि याइसना पारिबु येंगलमलगा मयुमदा हलक्लमि। मथांगी नुमितनि मंगांग पुनसिम मतम असिदा लैकाई पुख्री असौ मपालदा
ꯐꯤ ꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯁꯨꯔꯤ ꯌꯥꯏꯁꯅꯥ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯣꯡꯗꯝꯕꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯆꯤꯡꯂꯦꯟꯒ ꯃꯈꯨꯠꯇ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯏꯔꯨ ꯂꯨꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯁꯠ ꯂꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯍꯣꯏ, ꯑꯕꯣꯛ ꯂꯩꯁꯥꯕꯤ, ꯁꯤ ꯁꯨꯝꯗ ꯁꯨꯗꯣꯛ, ꯑꯩ ꯉꯥꯏꯒꯦ." ꯌꯥꯏꯁꯅꯥ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯍꯥꯏ, "ꯑꯦ, ꯇꯥ ꯅꯣꯡꯗꯝꯕ, ꯀꯩꯅꯣꯅꯦ? ꯐꯤꯁꯦ ꯁꯨ ꯍꯥꯏꯔꯁꯨ ꯅꯤꯡꯊꯤꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ? ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯪꯁꯤꯜꯂꯦ, ꯅꯪꯁꯤꯗꯤ." "ꯍꯣꯏ ꯏꯆꯜꯂꯕꯣꯛꯇꯤ ꯃꯔꯝ ꯃꯣꯛꯄꯅꯦ. ꯍꯌꯦꯡ ꯂꯩꯔꯣꯏ ꯅꯨꯃꯤꯠꯇ ꯀꯕꯣꯛ ꯑꯐꯥꯕ ꯂꯩꯕꯤꯅꯤ ꯅꯕꯨꯡꯅ. ꯐꯤꯗꯣ ꯑꯃꯨꯛꯇ ꯁꯨꯔꯣ, ꯑꯩ ꯉꯥꯏꯒꯦꯕ." "ꯍꯣꯏ ꯁꯨꯕꯤꯒꯦ. ꯑꯗꯣ ꯅꯪꯒꯤ ꯀꯕꯣꯛ ꯑꯐꯥꯕꯗꯣ ꯂꯩꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯑꯩ ꯌꯣꯡ ꯅꯠꯇꯦ, ꯆꯥꯖꯅꯤꯡꯗꯦ." ꯍꯅꯨꯕꯤꯗꯤ ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯄꯥꯝꯖꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤꯗ꯫ "ꯍꯣꯏ, ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯂꯩꯗ꯭ꯔ ꯂꯣꯏꯔꯦ ꯀꯩ." ꯑꯩꯕꯨ ꯋꯥꯍꯩ ꯈꯨꯗꯤꯡ ꯍꯅꯨꯕꯤ ꯁꯨꯝ ꯍꯥꯏ. ꯍꯧꯅ ꯂꯣꯟꯆꯠ ꯆꯠꯅ ꯄꯊꯥꯞ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯄꯨꯋꯥꯔꯤ ꯇꯧꯍꯩ ꯇꯧꯍꯩꯗꯕ ꯑꯗꯨꯒꯨꯝꯕ ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣꯏꯔꯕ? ꯃꯁꯤꯁꯨ ꯑꯉꯛꯄꯅꯤ. ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ." "ꯏꯃꯥꯏ, ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯦꯗꯣ ꯃꯥꯏ ꯍꯧꯅꯕꯤ. ꯌꯥꯔꯦ, ꯐꯤꯗꯨ ꯁꯨꯔꯣ, ꯑꯕꯣꯛ." "ꯅꯨꯡꯁꯤꯗꯦ." "ꯍꯣ, ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ." ꯌꯥꯏꯁꯅꯥ ꯆꯤꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ, "ꯇꯥ ꯆꯤꯡꯂꯦꯟ, ꯅꯪꯒꯤꯗꯤ ꯐꯤ ꯁꯨꯔꯣꯏꯗ꯭ꯔꯣ? ꯀꯗꯥꯏꯅꯣ? ꯅꯪꯒꯤꯁꯨ ꯁꯨꯕꯤꯔꯛꯑꯒꯦ ꯑꯩ." ꯆꯤꯡꯂꯦꯟꯅ, "ꯏꯆꯜ ꯌꯥꯏꯁꯅꯥ, ꯌꯥꯔꯅꯤꯗ. ꯅꯕꯨꯡꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯑꯗꯨꯝ ꯁꯨꯖꯔꯒꯦ, ꯅꯪ ꯋꯥꯔꯅꯤ. ꯃꯁꯤ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯅꯨꯄꯥꯁꯤꯒꯤ ꯐꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯗꯣꯛꯈ꯭ꯔꯣ." "ꯍꯣꯏꯅꯦ, ꯇꯥ ꯆꯤꯡꯂꯦꯟꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯀ꯭ꯋꯥꯛ ꯃꯥꯟꯗꯨ ꯃꯥꯜꯂꯦ ꯇꯥ ꯅꯣꯡꯗꯝꯕꯁꯦ." "ꯑꯧ, ꯃꯥꯟꯕꯅꯦ. ꯑꯗꯨꯗ ꯃꯥꯅ ꯀꯨꯆꯨ ꯈꯖꯤꯛ ꯉꯧꯕꯩ ꯋꯥꯅꯤꯗ. ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯋꯥꯛ ꯑꯉꯧꯕ ꯍꯥꯏꯗꯨꯅꯤ." ꯅꯣꯡꯗꯝꯕꯅ, "ꯑꯁ, ꯏꯇꯥꯎ ꯅꯪꯁꯨ ꯇꯥꯅꯤꯡꯗꯦ. ꯃꯤ ꯅꯣꯛꯅꯔꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯆꯥꯟꯅꯔꯤ. ꯑꯩꯕꯨ ꯀꯥꯏꯗ ꯀ꯭ꯋꯥꯛ ꯃꯥꯟꯒꯦ? ꯃꯤ ꯑꯩꯁꯦ ꯁꯛ ꯐꯖꯕꯗ ꯂꯩꯀꯥꯏꯁꯤꯗ ꯏꯃꯤꯡ ꯆꯠꯂꯤꯅꯤ. ꯑꯩꯕꯨ ꯄꯥꯝꯗꯕ ꯂꯩꯁꯥꯕꯤ ꯀꯅꯥ ꯂꯩꯒꯦ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯅꯦ." "ꯂꯩꯇꯕꯅꯤ, ꯑꯝꯇ ꯂꯩꯔꯣꯏ. ꯑꯩꯒꯤ ꯋꯥꯍꯩ ꯑꯝꯇꯪ ꯉꯥꯏꯖꯕꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯂꯩꯀꯣ." "ꯏꯇꯥꯎ ꯅꯣꯡꯗꯝꯕ, ꯑꯗꯨꯒꯤꯔ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯗꯣ ꯅꯪꯅ?" "ꯍꯣꯏ, ꯏꯁꯛ ꯐꯖꯃꯟꯕꯁꯤꯗ ꯑꯐꯕꯤ, ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ. ꯃꯁꯛ ꯐꯖꯕꯤ ꯃꯈꯩꯗꯤ ꯑꯩꯁꯦ ꯃꯄꯨ ꯄꯥꯜꯂꯝꯃꯅꯤ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ? ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ. ꯑꯗꯨꯒ ꯈꯖꯤꯛ ꯈꯖꯤꯛ ꯊꯤꯔꯞ ꯇꯧꯕ ꯅꯨꯄꯤ ꯆꯔꯥꯡ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ. ꯃꯣꯏꯗꯨꯗꯤ ꯑꯩꯗꯤ ꯑꯝꯇꯁꯨ ꯄꯥꯝꯗꯦ. ꯁꯤꯅꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗꯕꯩ ꯃꯔꯝ ꯍꯥꯏꯕ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯆꯩ. ꯆꯤꯡꯂꯦꯟꯁꯨ ꯈꯨꯝꯂꯛꯏ, "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯑꯔꯨꯕ, ꯌꯥꯝꯅꯁꯨ ꯂꯥꯏꯕ ꯃꯔꯝ ꯑꯃꯅꯤꯅꯦ. ꯁꯛ ꯐꯖꯕꯒꯁꯦ ꯃꯊꯥꯒꯁꯨ ꯁꯥꯕ ꯑꯣꯏꯔꯦꯀꯣ. ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯊꯤꯔꯞ ꯇꯧꯕꯅꯤꯅ." ꯌꯥꯏꯁꯅꯥꯅ, "ꯇꯥ ꯆꯤꯡꯂꯦꯟꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ? ꯐꯖꯩꯗ ꯏꯕꯨꯡꯗꯤ. ꯋꯥꯡ ꯆꯥꯎꯔꯗꯅ ꯅꯨꯄꯥꯒ ꯊꯣꯛꯏꯗꯨꯗꯤ." "ꯌꯥꯏꯁꯅꯥ, ꯅꯪ ꯃꯉꯥꯏꯔꯦ ꯅꯕꯨꯡꯕꯨ ꯊꯥꯒꯠꯄꯤꯔꯤꯁꯦ. ꯏꯆꯜꯒꯤ ꯅꯕꯨꯡꯅ ꯐꯅꯦꯛ ꯃꯆꯨ ꯐꯖꯕ ꯑꯃ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯈꯨꯗꯣꯜ ꯄꯤꯊꯣꯛꯈꯤ." "ꯍꯩꯃꯥ, ꯃꯤ ꯊꯥꯒꯠꯄꯁꯤꯗꯤ ꯈꯨꯗꯣꯜ ꯌꯥꯝ ꯐꯪꯏꯅ." "ꯇꯥ ꯆꯤꯡꯂꯦꯟ, ꯑꯩ ꯍꯌꯦꯡꯗꯒꯤ ꯃꯤꯁꯦ ꯎꯔꯤꯈꯩ ꯄꯪꯊꯥꯗ ꯊꯥꯒꯠꯂꯒꯦ." ꯅꯣꯡꯗꯝꯕꯅ, "ꯍꯣꯏ ꯏꯕꯦꯝꯃꯕꯣ, ꯅꯪꯕꯨꯗꯤ ꯀꯅꯥꯝꯇꯅ ꯊꯥꯒꯠꯄꯤꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯃꯤ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯇꯨꯅ ꯂꯩꯔꯣ. ꯇꯥ ꯅꯣꯡꯗꯝꯕ, ꯅꯪꯗꯤ ꯅꯕꯨꯛ ꯐꯠꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯀꯥꯁꯦ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕ ꯑꯝꯇ ꯍꯩꯇ꯭ꯔꯦꯅꯦꯀꯣ." "ꯍꯩꯖꯗ꯭ꯔꯦ ꯏꯕꯦꯝꯃ ꯍꯣꯏ. ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ?" "ꯈꯪꯗꯦ ꯑꯩꯗꯤ. ꯅꯨꯡꯁꯤꯕꯁꯦ ꯍꯨꯅꯤ ꯊꯥꯖꯗꯦ. ꯃꯁꯛ ꯀꯌꯥꯝ ꯐꯖꯕ, ꯆꯥꯕꯗꯒ ꯊꯨꯝꯂꯝꯗꯣꯏ ꯃꯥꯜꯂꯦ." "ꯌꯥꯔꯦ, ꯈꯗꯥꯡꯗꯣ ꯊꯥꯗꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯤ. ꯑꯩꯒꯤ ꯈꯨꯗꯩꯗꯣ ꯁꯠ ꯊꯥꯗꯣꯔꯛꯑꯣ. ꯐꯧꯕꯗꯩ ꯐꯧꯖꯔꯒꯦ." "ꯍꯣꯏ, ꯑꯗꯣ ꯇꯥ ꯅꯣꯡꯗꯝꯕ, ꯑꯩꯈꯣꯏꯒꯤ ꯈꯥꯖꯤꯡ ꯀꯥꯡꯉꯧ ꯉꯧꯍꯧꯋꯤ ꯏꯃꯥꯅ. ꯑꯩ ꯐꯤꯁꯤꯡꯁꯦ ꯁꯨꯕ ꯂꯣꯏꯁꯤꯜꯂꯒ ꯊꯤꯜꯂꯛꯀꯦ." "ꯊꯤꯜꯂꯛꯎ ꯀꯩꯅꯣ. ꯍꯥꯎꯅꯤꯅꯦ. ꯏꯅꯦꯅ ꯉꯧꯕ ꯑꯣꯏꯔꯗꯤ. ꯅꯪꯅ ꯉꯧꯔꯗꯤ ꯆꯥꯅꯤꯡꯗꯦ." "ꯃꯥꯒꯤ ꯀꯣꯆꯤ ꯀꯣꯠꯄꯤꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯇꯨ." "ꯀꯩꯅꯣ, ꯑꯁꯦꯡꯕ ꯍꯥꯏꯕ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ?" "ꯍꯣꯏ, ꯌꯥꯔꯦ, ꯊꯤꯜꯂꯛꯑꯒꯦ. ꯐꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯝꯈꯤꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯨꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯃꯪꯒꯣꯜ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯍꯩꯅꯧ ꯑꯁꯪꯕ ꯈꯔ ꯃꯦꯠꯇꯨꯅ ꯃꯇꯥ ꯂꯥꯡꯂꯦꯟꯒ ꯆꯥꯃꯤꯟꯅꯔꯤ. "ꯏꯇꯥ ꯂꯥꯡꯂꯦꯟ, ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯤꯗ ꯂꯩꯔꯤ. ꯅꯪ ꯃꯦꯜꯂꯧꯀꯣ. ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯨꯛ ꯍꯦꯛꯎꯒꯦꯕ." "ꯍꯣꯏ, ꯑꯗꯣ ꯏꯇꯥ ꯌꯥꯏꯁꯅꯥ, ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯍꯟꯒꯨꯝꯁꯤ, ꯍꯥꯎꯅ ꯆꯥꯁꯦꯕ. ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯗꯣ ꯆꯥꯐꯝ ꯈꯪꯗꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯨꯗꯣꯟ ꯄꯥꯏꯔꯒ ꯑꯃꯥꯡꯁꯪꯗ ꯂꯝꯖꯦꯟ ꯊꯥꯕ ꯉꯝꯖꯔꯣꯏꯕ ꯑꯩ." "ꯍꯣꯏ, 2-3 ꯍꯥꯞꯄꯁꯦ." ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯏꯪꯈꯣꯜꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯦꯛꯂꯤꯉꯩ ꯄꯥꯔꯤꯁꯨ ꯃꯈꯨꯠꯇ ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯝꯃꯤ. ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯌꯥꯏꯁꯅꯥꯅ ꯍꯥꯏ, "ꯍꯩꯃꯥ, ꯄꯥꯔꯤ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯍꯩꯅꯧ ꯑꯁꯪꯕ ꯃꯦꯠꯄ ꯆꯥꯔꯨ ꯂꯥꯛꯑꯣ." "ꯍꯩꯅꯧ ꯑꯁꯪꯕ ꯃꯦꯠꯄ? ꯅꯨꯡꯁꯤꯗ ꯍꯥꯞꯄ꯭ꯔꯤꯁꯦ ꯌꯥꯏꯁꯅꯥ?" "ꯍꯥꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯉꯥꯎꯕ ꯅꯪꯕꯣ? ꯍꯩꯅꯧ ꯃꯦꯠꯄꯗꯕꯨ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗ ꯌꯣꯡꯆꯥꯛ ꯌꯥꯎꯗꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ?
ꯑꯁ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯆꯥꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯈꯨꯠꯀ ꯁꯦꯡꯅ ꯍꯥꯝꯂꯔꯣ ꯇꯨ ꯑꯥꯗꯅꯦ ꯅꯆꯦ ꯂꯪꯂꯦꯟꯅ ꯍꯩꯅꯧ ꯈꯦꯠꯂꯤꯕꯅꯤ ꯑꯗꯣ ꯅꯪ ꯐꯧꯗꯤꯗꯣ ꯐꯖꯅ ꯍꯨꯜꯂꯝꯕ꯭ꯔꯕ ꯍꯣꯏ ꯍꯨꯜꯂꯝꯃꯦ ꯃꯇꯣꯟ ꯈꯨꯊꯨꯀꯗꯤ ꯈꯨꯐꯖꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯩꯅꯧ ꯃꯦꯠꯄꯗꯨ ꯆꯥꯃꯤꯟꯅꯔꯤ ꯄꯥꯔꯤꯅ ꯏꯆꯦ ꯌꯥꯏꯁꯅꯥ ꯉꯁꯥꯏꯒꯤ ꯈꯥꯖꯤꯡ ꯀꯥꯡꯉꯧꯗꯣ ꯑꯁ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯁꯧꯒ꯭ꯔꯤꯗꯨꯁꯨ ꯉꯥ ꯑꯌꯥꯏꯕ ꯑꯔꯩꯈꯩ ꯊꯥꯛꯂꯕꯅꯤꯅ ꯉꯥ ꯊꯣꯡꯕꯗꯤ ꯍꯦꯟꯅ ꯍꯥꯎꯏ ꯍꯥꯎꯃꯟꯗꯅ ꯑꯩꯗꯤ ꯃꯍꯤꯒꯗꯣ ꯂꯣꯏ ꯊꯥꯛꯆꯤꯜꯂꯤ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯄꯨꯛꯀ ꯂꯣꯏ ꯄꯦꯜꯂꯦ ꯈꯨꯍꯥꯎꯗꯣ ꯍꯥꯎꯇ꯭ꯔꯗꯤ ꯉꯁꯤ ꯑꯩꯅ ꯊꯣꯡꯊꯕꯅꯤꯗꯅ ꯑꯗꯨ ꯄꯥꯔꯤ ꯇꯨ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯥꯍꯣꯏ ꯑꯁꯦ ꯅꯪ ꯑꯃꯨꯛꯇ ꯀꯥꯔꯒ ꯍꯦꯛꯂꯝꯃꯣ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯏꯆꯦꯅꯅꯦ ꯂꯥꯏꯒ ꯍꯩꯔꯨꯛ ꯀꯥꯕꯗ ꯀꯠꯀꯦ ꯇꯧꯕꯅꯦ ꯑꯁ ꯄꯨꯛ ꯂꯨꯝꯃꯀꯥꯟꯁꯤꯗ ꯎꯃꯨꯛ ꯀꯥꯎꯏ ꯑꯩ ꯇꯜꯂꯤ ꯑꯁꯦꯡꯕ ꯑꯩꯁꯦ ꯎꯕ ꯌꯥꯗꯦꯕ ꯏꯆꯦ ꯅꯪꯅ ꯍꯀꯣꯟꯅ ꯁꯤꯗꯣꯏ ꯇꯧꯔ ꯂꯩ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯝꯇ ꯀꯥꯔꯨ ꯂꯥꯎ ꯍꯥꯏꯕ ꯏꯆꯦꯅꯅꯦ ꯅꯪꯒꯤ ꯈꯨꯗꯩ ꯐꯖꯅ ꯁꯥꯕꯤꯗꯣꯏꯅꯤꯁꯦ ꯍꯣꯏꯁꯦ ꯆꯔꯣꯡ ꯀꯌꯥ ꯍꯦꯛꯎ ꯍꯥꯏꯅꯣ ꯈꯪꯗꯦ 2-3 ꯍꯦꯛꯆꯤꯜꯂꯛꯎ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯂꯪꯂꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯌꯥꯏꯁꯅꯥ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯆꯤꯡꯊ꯭ꯔꯥꯎ ꯃꯄꯥꯜ ꯑꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯐꯁꯨ ꯐꯖꯗ꯭ꯔꯥ ꯍꯌꯦꯡ ꯂꯥꯏꯗ ꯀꯠꯀꯦ ꯑꯗꯨꯒ ꯂꯥꯏ ꯂꯝꯊꯣꯛꯄꯗꯁꯨ ꯆꯤꯟꯒꯦ ꯍꯦꯄꯥꯔꯤ ꯅꯪ ꯆꯤꯡꯊ꯭ꯔꯥꯎꯁꯤꯁꯨ ꯑꯝꯇ ꯀꯥꯔꯒ ꯍꯦꯛꯑꯝꯃꯣ ꯍꯩꯃꯥ ꯏꯇꯥ ꯂꯪꯂꯦꯟ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗ ꯆꯤꯡꯊ꯭ꯔꯥꯎ ꯂꯩꯔꯥꯡ ꯀꯠꯍꯩꯗꯤꯌꯦ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅꯁꯨ ꯆꯤꯜꯍꯩꯗꯤꯌꯦ ꯏꯇꯥ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ ꯀꯩꯅꯣ ꯏꯇꯥꯌꯥꯏꯁꯅꯥ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯂꯩꯁꯤꯕꯨ ꯀꯩꯒꯤ ꯂꯥꯏꯗ ꯀꯠꯄ ꯌꯥꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯆꯤꯡꯊ꯭ꯔꯥꯎꯕꯨ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯆꯤꯜꯂꯒ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯂꯪꯂꯦꯟ ꯂꯩꯔꯥꯡꯃꯥꯒꯤ ꯃꯔꯝꯗ ꯄꯨꯋꯥꯔꯤꯅ ꯇꯥꯛꯂꯝꯕꯅꯤ ꯃꯗꯨꯗꯤ ꯂꯩꯔꯥꯡꯃꯥꯕꯨ ꯅꯥꯆꯣꯝ ꯁꯦꯝꯍꯩꯗꯦ ꯁꯤꯡꯉꯣ ꯈꯣꯌꯨꯝ ꯈꯨꯌꯥꯈꯥꯗ ꯀꯠꯅꯗꯦ ꯍꯥꯏꯅ ꯑꯗꯣ ꯋꯥꯔꯤꯗꯣ ꯍꯥꯏꯔꯣ ꯏꯇꯥꯌꯥꯏꯁꯅꯥ ꯂꯩꯔꯥꯡꯃꯥꯕꯨ ꯅꯥꯆꯣꯝ ꯁꯦꯝꯅꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯍꯥꯏꯔꯒꯦ ꯏꯇꯥ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯣꯀꯣ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯁꯦꯡꯉꯦ ꯂꯩꯔꯥꯡ ꯆꯤꯡꯊ꯭ꯔꯥꯎ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯛꯏ ꯆꯤꯡꯊ꯭ꯔꯥꯎ ꯐꯅ ꯅꯤꯡꯊꯤꯖꯕꯤ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅꯁꯨ ꯁꯥꯕꯤ ꯁꯥꯅ ꯑꯣꯏꯕꯁꯤꯡꯅ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯗꯦ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯊꯥꯅꯗꯦ ꯑꯔꯤꯕ ꯋꯥꯔꯤ ꯋꯥꯈꯨꯝ ꯅꯩꯅꯔꯕꯗ ꯑꯉꯟꯕ ꯃꯇꯝ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯉꯩꯗꯒꯤ ꯂꯩꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯩꯃꯅ ꯄꯥꯊꯧ ꯃꯥꯒꯤ ꯄꯥꯝꯗ ꯁꯤꯡꯉꯦ ꯂꯩꯍꯦꯛꯄ ꯆꯠꯄꯗꯤ ꯉꯉꯥꯟꯅꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯅꯨꯄꯥ ꯃꯆꯨ ꯉꯝꯖꯕꯤ ꯆꯤꯡꯊ꯭ꯔꯥꯎ ꯃꯥꯅ ꯂꯩꯁꯥꯠ ꯇꯝꯕ ꯎꯕꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯔꯗꯨꯅ ꯂꯩꯔꯥꯡꯃꯥꯕꯨ ꯈꯨꯖꯣꯛ ꯊꯅ ꯍꯦꯛꯇꯨꯅ ꯀꯪꯂꯩꯄꯨꯡꯗ ꯄꯨꯔꯛꯈꯤ ꯂꯩꯔꯥꯡꯃꯥꯕꯨ ꯆꯤꯡꯉꯨ ꯑꯇꯤꯌꯥ ꯁꯤꯗꯕꯒꯤ ꯃꯐꯝꯗ ꯀꯠꯆꯈꯤ ꯂꯩꯔꯥꯡꯃꯥꯕꯨ ꯎꯕꯗꯤ ꯆꯤꯡꯉꯨ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯈꯣꯏꯗꯥꯔꯗꯨꯅ ꯃꯃꯨꯡ ꯑꯣꯏꯕꯤ ꯃꯐꯝꯗ ꯂꯩꯔꯥꯡꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯇꯥꯛꯄꯤꯈꯤ ꯏꯃꯣꯝ ꯅꯪꯕꯨ ꯁꯅꯥ ꯈꯣꯡꯅꯥꯡ ꯂꯩꯃꯨ ꯉꯁꯤ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯍꯦꯛꯂꯛꯂꯤꯕ ꯂꯩꯔꯥꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯂꯩꯔꯥꯡꯕ ꯅꯠꯇꯦꯗꯣ ꯅꯥꯞꯄꯗꯁꯨ ꯆꯤꯡꯐꯔꯣꯏ ꯂꯨꯃꯥꯡ ꯂꯨꯇꯨꯝ ꯑꯅꯤꯗ ꯁꯝꯂꯥꯡ ꯀꯤꯁꯤ ꯅꯥꯏꯅꯁꯨ ꯊꯦꯠꯐꯔꯣꯏ ꯑꯗꯨꯝ ꯍꯦꯛꯇꯤ ꯑꯣꯏꯕꯗ ꯏꯃꯣꯝ ꯅꯪꯅ ꯄꯥꯝꯖ ꯏꯔꯣꯏꯅꯗꯨꯅ ꯀꯠꯄ ꯃꯔꯝꯅ ꯂꯩꯔꯥꯡ ꯂꯩꯄꯣꯞ ꯑꯃꯗꯤ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯒꯦ ꯂꯦꯝꯍꯧꯔꯤꯕ ꯂꯩꯔꯥꯡ ꯑꯔꯦꯝꯕꯁꯤꯅ ꯃꯀꯤ ꯂꯥꯡꯕ ꯅꯥꯏꯗꯨꯅ ꯆꯔꯩ ꯐꯤꯕꯨ ꯁꯥꯔꯛꯎ ꯇꯨꯡꯂꯝ ꯆꯠꯅ ꯈꯪꯖ ꯎꯖꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯃꯣꯝ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯗ ꯃꯃꯣꯝ ꯈꯣꯡꯅꯥꯡ ꯂꯩꯃꯅ ꯂꯩꯔꯥꯡ ꯂꯩꯁꯛꯄꯨ ꯌꯦꯡꯗꯨꯅ ꯆꯔꯩ ꯐꯤꯕꯨ ꯁꯥꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈꯤ ꯑꯗꯨꯃꯛꯄꯨ ꯂꯩꯔꯥꯡ ꯂꯩꯁꯛ ꯂꯩꯁꯨ ꯀꯥꯎꯈ꯭ꯔꯕꯗꯤ ꯀꯔꯝꯅ ꯆꯔꯩ ꯐꯤꯕꯨ ꯁꯥꯒꯗꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯆꯤꯡꯅꯖꯈꯤ ꯆꯤꯡꯉꯨ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯃꯃꯣꯝꯒꯤ ꯆꯤꯡꯅ ꯃꯇꯧ ꯎꯕꯗ ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯣꯂꯣꯏꯕꯨ ꯊꯣꯜꯂꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯅꯤꯡꯗꯨꯅ ꯃꯃꯣꯝ ꯑꯣꯏꯕꯤ ꯃꯥꯅ ꯄꯥꯏ ꯃꯅꯨꯡꯗ ꯊꯧꯀꯥꯎꯈꯤꯒꯗ꯭ꯔꯥ ꯈꯟ ꯄꯥꯏ ꯃꯅꯨꯡꯗ ꯆꯤꯡꯅꯕ ꯂꯩꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯣꯂꯣꯏꯕꯨ ꯆꯤꯡꯊ꯭ꯔꯥꯎꯋꯣ ꯇꯧꯅ ꯃꯤꯡꯊꯣꯟꯈꯤ ꯏꯇꯥ ꯂꯪꯂꯦꯟ ꯋꯥꯔꯤ ꯑꯁꯤ ꯂꯩꯕꯒꯤꯕꯨ ꯁꯤꯡꯉꯦ ꯂꯩꯔꯥꯡꯃꯥꯕꯨ ꯅꯥꯕꯗ ꯆꯤꯜꯍꯩꯗꯦ ꯍꯥꯏꯅꯔꯝꯕꯅꯤ ꯏꯇꯥꯌꯥꯏꯁꯅꯥ ꯂꯩꯔꯥꯡꯃꯥꯕꯨ ꯈꯣꯌꯨꯝ ꯀꯅꯥꯗ ꯀꯠꯅꯗꯦ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯔꯝ ꯂꯝꯂꯦꯟ ꯂꯝꯅꯨꯡꯁꯤ ꯂꯤꯛꯂꯥꯏ ꯄꯨꯛꯅꯦꯝ ꯂꯝꯀꯥꯁꯤꯡ ꯁꯔꯦꯡꯁꯤꯡꯒꯤ ꯅꯥꯄꯣꯝꯗ ꯌꯦꯠꯇ꯭ꯔꯩꯂꯣꯡ ꯍꯨꯝꯂꯧ ꯐꯤꯕꯨꯟ ꯉꯥꯏꯔꯣꯡꯁꯤꯡ ꯁꯦꯒꯥꯏ ꯂꯩ ꯇꯥꯎ ꯅꯨꯡꯌꯦꯡ ꯈꯨꯠꯄꯤꯄꯣꯛ ꯀꯪꯂꯥ ꯄꯣꯛꯄꯤ ꯂꯝꯅꯨꯡꯁꯤ ꯄꯨꯛꯊꯣꯡꯕꯤ ꯂꯩꯃꯌꯣꯜ ꯂꯣꯏꯕꯤ ꯃꯥꯒꯤ ꯅꯥꯄꯣꯝꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯂꯣꯏꯕꯤ ꯆꯅꯨ ꯑꯃꯅ ꯄꯤꯔꯥꯡꯅ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯊꯨꯝ ꯃꯃꯥ ꯄꯣꯛꯇꯕꯤꯒꯤ ꯁꯔꯩꯗ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯀꯥꯟ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯃꯗ ꯊꯋꯥꯏ ꯊꯥꯒꯤ ꯊꯧꯔꯥꯡꯖꯈꯤꯕꯅꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯟ ꯀꯣꯏꯔꯦꯜ ꯂꯥꯏ ꯈꯣꯌꯨꯝ ꯑꯣꯏꯕ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯁꯤꯡꯉꯦꯜ ꯑꯣꯏꯅ ꯑꯣꯟꯈꯤ ꯍꯥꯏꯕꯒꯤꯕꯨ ꯂꯩꯔꯥꯡꯃꯥꯕꯨ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯀꯅꯥꯒꯤ ꯈꯨꯌꯥꯈꯥꯗ ꯀꯠꯅ ꯐꯗꯦ ꯍꯥꯏꯅꯩꯌꯦ ꯏꯇꯥ ꯂꯪꯂꯦꯟ ꯃꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯤ ꯏꯇꯥꯌꯥꯏꯁꯅꯥ ꯏꯇꯥ ꯂꯪꯂꯦꯟ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯑꯕꯣꯛꯅ ꯃꯁꯨ ꯑꯣꯏꯕꯤ ꯏꯐꯝꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯅꯤ ꯑꯍꯜꯅ ꯍꯥꯏꯔꯝꯕꯅꯤ ꯆꯨꯝꯂꯝꯒꯅꯤ ꯊꯥꯖꯩꯌꯦ ꯏꯇꯥ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ
ꯑꯈꯪ ꯑꯍꯩ ꯑꯃꯒꯤꯁꯨ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯂꯩꯔꯝꯕ ꯌꯥꯏꯗ꯫ ꯋꯥꯔꯤ ꯑꯁꯤ ꯇꯨꯃꯤꯟ ꯑꯁꯨꯝ ꯇꯥꯔꯝꯂꯒ ꯄꯥꯔꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦꯕꯣꯛ, ꯅꯁꯨ ꯆꯥꯎꯍꯩ ꯌꯦꯛꯆꯔꯨꯔꯒꯦ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯂꯥꯛꯄꯤꯔꯣ꯫ ꯌꯥꯏꯁꯅꯥ ꯄꯥꯔꯤꯗ ꯃꯃꯤꯠꯀꯥꯗꯣ ꯐꯩꯅ ꯌꯦꯡꯂꯒ, ꯍꯦ ꯐꯠꯇꯕ ꯃꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨꯅꯦ, ꯁꯣꯅꯣꯁꯤꯗꯤ ꯂꯥꯛꯑꯣ ꯂꯩ ꯍꯦꯛꯂꯔꯣ ꯍꯥꯏꯗꯨꯅ ꯆꯥꯎꯍꯩ ꯆꯥꯔꯣꯡ ꯍꯦꯛꯇꯨꯅ ꯍꯩꯔꯥꯡ ꯑꯊꯣꯏꯕ ꯁꯤꯡꯒꯤ ꯂꯩꯔꯪ ꯑꯍꯦꯟꯕ ꯄꯨꯗꯨꯅ ꯌꯥꯏꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯈꯨꯌꯥꯈꯥꯗ ꯍꯩꯔꯨꯛ ꯀꯥꯕ ꯆꯠꯂꯤ ꯌꯥꯏꯁꯅꯥ꯫ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯀꯥꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯅꯨꯡꯗꯝꯕꯒ ꯊꯦꯡꯅꯗꯨꯅ ꯌꯥꯏꯁꯅꯥ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯑꯦ ꯇꯥ ꯅꯨꯡꯗꯝꯕ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯨꯡꯗꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯀꯩꯅꯣꯕꯣ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯦꯝꯕꯤ ꯃꯥ ꯈꯨꯔꯨꯝꯕ ꯆꯠꯂꯤꯅꯤ, ꯅꯇꯣꯝ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯑꯣ, ꯑꯗꯣ ꯇꯥ ꯅꯨꯡꯗꯝꯕ, ꯉꯔꯥꯡꯒꯤ ꯈꯖꯤꯡ ꯀꯥꯡꯍꯧꯗꯣ ꯍꯥꯎꯕ꯭ꯔꯥ? ꯃꯍꯥꯎꯕꯨ ꯀꯝꯗꯧꯒꯦ? ꯌꯥꯝ ꯍꯥꯎꯈ꯭ꯔꯦ, ꯑꯩꯗꯤ ꯄꯥꯝꯃꯨꯃꯟꯗꯅ ꯃꯀꯣꯛꯇꯒꯤ ꯃꯃꯩꯗꯒꯤ ꯂꯣꯏ ꯆꯥꯁꯤꯜꯂꯤ, ꯌꯥꯝ ꯍꯥꯎꯏ꯫ ꯑꯁꯦꯡꯕꯩꯔꯣ? ꯇꯁꯦꯡꯅ ꯍꯥꯎꯕ꯭ꯔꯥ ꯇꯥ ꯅꯨꯡꯗꯝꯕ? ꯍꯩꯃ, ꯑꯁꯦꯡꯕꯩꯅꯤ ꯍꯥꯎꯏꯃꯤ, ꯏꯅꯦꯒꯤ ꯃꯈꯨꯠꯅꯕꯨ ꯁꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯎꯔꯗꯧꯅꯤ, ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯏꯃꯥꯅ ꯉꯧꯕꯁꯨ ꯅꯠꯇꯅ ꯑꯩꯅ ꯉꯧꯔꯒ, ꯍꯣ ꯄꯥꯔꯤꯅ ꯆꯥꯛ ꯍꯥꯞꯂꯝꯃꯨ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯉꯧꯕꯅꯦ ꯈꯖꯤꯡ ꯀꯥꯡꯍꯧꯗꯣ ꯏꯕꯨꯡꯉꯣ꯫ ꯍꯥ, ꯀꯔꯤ? ꯑꯁ, ꯈꯨꯍꯥꯎ ꯆꯥꯗꯕꯗꯨꯕꯨ ꯅꯪꯅ ꯉꯧꯕꯅꯦꯕ? ꯑꯧ ꯃꯥꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯎꯇꯦ, ꯌꯥꯝ ꯍꯥꯎꯇꯦ, ꯑꯣꯒꯦ ꯇꯧꯏ꯫ ꯃꯇꯨꯡ ꯑꯗꯨꯒꯨꯝꯕ ꯏꯟꯁꯥꯡꯗꯣ ꯑꯩꯉꯣꯟꯗ ꯂꯥꯜꯂꯛꯀꯅꯨꯀꯣ, ꯅꯪ ꯅꯇꯣꯝꯇ ꯑꯗꯨꯝ ꯆꯥꯎ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯦꯡꯗ ꯁꯥꯕ ꯃꯤꯠ ꯂꯥꯎꯕ, ꯆꯥꯗ ꯁꯥꯕ ꯈꯔꯥꯎꯕꯧ, ꯅꯈꯨꯠ ꯂꯦꯛꯇꯦꯗ ꯈꯥꯀꯩ ꯆꯥꯔꯤꯗꯣ ꯑꯩꯁꯨ ꯈꯪꯖꯕꯗꯣ꯫ ꯇꯥꯅꯤꯡꯗꯤ ꯌꯥꯏ, ꯑꯗꯣ ꯅꯣꯏꯒꯤ ꯀꯥꯂꯦꯟ ꯍꯩꯈꯥ ꯄꯥꯟꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ, ꯑꯩ ꯈꯔ ꯆꯥꯒꯦ, ꯍꯣꯔꯦꯟ ꯊꯤꯜꯂꯧꯀꯣ꯫ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯒ ꯄꯨꯟꯅ ꯍꯦꯛꯇ ꯁꯥꯏꯗꯠꯀꯦ, ꯃꯤꯠ ꯅꯥ ꯁꯤꯡꯅꯕ꯫ ꯍꯣꯏ ꯊꯤꯜꯂꯛꯀꯦ, ꯄꯤꯖꯗ꯭ꯔꯗꯤꯀꯣ꯫ ꯆꯠꯂꯣ ꯌꯥꯔꯦ ꯅꯌꯨꯝꯗ, ꯅꯁꯛꯇꯣ ꯊꯦꯠꯃꯜꯂꯤ, ꯅꯌꯥꯗꯣ ꯃꯣꯠꯂꯤ, ꯌꯦꯡꯅꯤꯡꯗꯦ ꯅꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯝꯕ ꯆꯠꯈ꯭ꯔꯕꯗ ꯂꯥꯡꯂꯦꯟ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯇꯥ ꯌꯥꯏꯁꯅꯥ, ꯅꯪꯅ ꯉꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯌꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯃꯁꯛ ꯐꯖꯕ, ꯃꯔꯥꯜ ꯃꯊꯨꯝ ꯂꯩꯕꯁꯤꯗ ꯅꯪ ꯃꯉꯣꯟꯗ ꯅꯝꯅ ꯍꯦꯛꯇ ꯂꯩꯁꯤꯡꯒꯦ ꯈꯜꯂꯤꯔꯕ ꯍꯥ? ꯇꯧꯅꯨ ꯇꯧꯅꯨ ꯑꯗꯨꯝꯕ, ꯇꯧ ꯉꯝꯃꯤꯅ ꯇꯧꯗꯧꯅ ꯇꯧꯗꯣ ꯎꯠꯂꯛꯀꯅꯨ, ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯍꯩꯃ ꯏꯇꯥ ꯂꯥꯡꯂꯦꯟ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯩꯅ ꯇꯥ ꯅꯣꯡꯗꯝꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ, ꯑꯗꯨꯒꯤ ꯃꯥꯅ ꯍꯥꯏꯕꯝꯇ ꯇꯜꯂꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯈꯪꯗꯦꯗ, ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂ? ꯑꯍꯥꯎꯕ ꯂꯩꯔꯁꯨ ꯃꯥꯕꯨ ꯍꯦꯛꯇ ꯄꯤꯖꯅꯤꯡꯉꯤ, ꯋꯥꯔꯤ ꯁꯥꯔꯁꯨ ꯄꯦꯟꯕ ꯅꯥꯏꯗꯦ, ꯊꯤꯅ ꯆꯩꯕꯤꯔꯛꯂꯁꯨ ꯅꯥꯊꯩꯒꯦ ꯉꯝꯖꯗꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯉꯥꯎꯕꯤ, ꯆꯔꯥꯡꯅꯕꯤ ꯍꯥꯏꯗꯣ ꯇꯥꯔꯕꯅꯤꯗ꯫ ꯑꯗꯨꯅꯅꯤ ꯏꯇꯥ ꯌꯥꯏꯁꯅꯥ, ꯅꯪꯕꯨ ꯃꯤꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯗꯣ꯫ ꯑꯗꯣ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ, ꯅꯪꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯝꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ꯫ ꯃꯥꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝ ꯉꯥꯎꯖꯕꯅꯤ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯝꯃꯤ ꯏꯕꯦꯝꯃ꯫ ꯃꯥꯒꯤ ꯃꯁꯛ ꯈꯨꯐꯖꯁꯦ ꯑꯩꯐꯥꯎ ꯉꯥꯎꯔꯤꯅꯤ ꯀꯩꯅꯣ, ꯑꯗꯩꯗꯤ ꯇꯥ ꯂꯩꯆꯤꯜ ꯀꯣꯏꯅꯕꯒꯤ ꯇꯣꯛꯄꯩ ꯋꯥꯅꯤ꯫ ꯍꯣꯏ ꯇꯥ ꯂꯥꯡꯂꯦꯟ, ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯄꯥꯝꯕꯒ ꯅꯨꯡꯁꯤꯕꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯧ ꯌꯥꯔꯣꯏꯗ꯫ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯗꯨꯅ ꯃꯥꯕꯨ ꯄꯥꯝꯖꯕ, ꯑꯄꯥꯝꯕꯗꯤ ꯂꯣꯏꯕ ꯅꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯔꯣꯏ ꯃꯤꯀꯨꯞ ꯐꯥꯎꯕꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯍꯣꯏ ꯑꯕꯣꯛ ꯁꯥꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯃꯌꯥꯝꯁꯤꯗꯤ ꯀꯣꯛꯀ ꯉꯥꯎꯖꯩ ꯑꯩ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯖꯔꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ, ꯇꯥ ꯅꯣꯡꯗꯝꯕꯗ ꯅꯊꯃꯣꯏꯗꯣ ꯄꯦꯟꯖꯅꯕ꯫ ꯍꯥꯏꯔꯨꯅꯨꯗ ꯏꯇꯥ ꯂꯥꯡꯂꯦꯟ, ꯏꯀꯥꯏꯖꯩꯌꯦ ꯑꯩ꯫ ꯏꯁ, ꯂꯨꯅ ꯊꯨꯝꯅ ꯅꯨꯡꯁꯤꯕꯗꯤ ꯏꯀꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯐꯣꯡꯗꯣꯛꯄꯗ ꯏꯀꯥꯏꯗꯧꯔꯤꯒꯦ? ꯏꯀꯥꯏꯔꯨꯅꯨ ꯀꯩꯁꯨ, ꯑꯩ ꯍꯥꯏꯒꯦ꯫ ꯑꯁ ꯏꯇꯥ ꯂꯥꯡꯂꯦꯟ, ꯅꯪ ꯁꯤꯗꯤꯀꯣ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯆꯤꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯁꯨ ꯅꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤꯗꯣ ꯎꯔꯦ ꯑꯩ꯫ ꯆꯠꯁꯤ ꯂꯥꯛꯑꯣꯁꯤ ꯌꯥꯔꯦ꯫ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯆꯤꯡꯂꯦꯟꯒ ꯄꯨꯟꯅ ꯐꯩꯖꯣꯝ ꯄꯨꯝꯅ ꯁꯦꯠꯇꯨꯅ ꯂꯥꯏꯕꯧ ꯆꯣꯡꯕ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯖꯕ ꯅꯨꯄꯥ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯦꯡꯖꯔꯒ ꯌꯥꯏꯁꯅꯥ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, ꯇꯥ ꯅꯣꯡꯗꯝꯕ, ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯂꯝꯍꯦꯟꯕꯤ ꯑꯁꯤꯅꯗꯤ ꯑꯉꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤꯖꯩ꯫ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯂꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯦ ꯄꯣꯛꯆꯕꯒꯤ ꯃꯥꯏ ꯌꯥꯜꯂꯦ ꯈꯟꯖꯒꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯔꯒ ꯈꯪꯍꯧꯗꯦ ꯑꯩꯁꯨ ꯃꯤꯅꯣꯛ ꯍꯦꯛꯇ ꯇꯝꯅꯤꯡꯂꯛꯏ, ꯃꯁꯤꯕꯨꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯉꯩ ꯂꯥꯡꯂꯦꯟ ꯌꯥꯏꯁꯅꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯍꯤꯡꯆꯥꯕꯤ, ꯅꯨꯄꯥ ꯎꯔꯒ ꯅꯌꯥ ꯈꯤꯒꯠꯄꯗꯣ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯅꯣꯡꯗꯝꯕꯗ ꯆꯣꯞꯄꯤꯁꯤꯗꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯍꯥꯏ, ꯑꯁ ꯑꯌꯣ ꯏꯇꯥ, ꯀꯩꯅꯣ ꯅꯥꯏꯌꯦ? ꯃꯤ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯣꯛꯆꯕꯅꯤ,
ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄꯤ ꯈꯪꯖꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯃꯥꯏꯕꯤꯅ ꯂꯥꯏꯕꯨꯡꯗꯒꯤ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯑꯣ ꯑꯉꯥꯡꯒ ꯇꯨꯝꯕ ꯌꯥꯎꯔꯕꯗꯤ ꯍꯧꯗꯣꯛꯄꯤꯔꯣ ꯂꯥꯏꯕꯧ ꯂꯥ ꯊꯥꯔꯒꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯕꯗ ꯌꯥꯏꯁꯅ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯊꯥ ꯂꯥꯏꯕꯧ ꯂꯥ ꯊꯥꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯂꯥꯏꯔꯦꯝ ꯃꯊꯦꯛ ꯊꯦꯛꯄ ꯌꯥꯎꯁꯤꯔꯣ ꯍꯣꯏ ꯌꯥꯎꯊꯣꯛꯂꯛ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯊꯦꯡꯂꯁꯨ ꯊꯦꯡꯖꯔꯁꯠ ꯅꯈꯣꯏ ꯏꯃꯥꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗꯅ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯤꯡꯂꯦꯟꯅ ꯏꯇꯥꯎ ꯅꯣꯡꯗꯝꯕ ꯌꯦꯡꯉꯨ ꯌꯥꯏꯁꯅꯥꯁꯦ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯁꯝꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯉꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯁꯦ ꯃꯃꯥꯏꯁꯤꯁꯨ ꯅꯪ ꯂꯩꯕꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯩꯌꯥꯡꯒꯟꯕ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯤ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯇꯥꯅꯤꯡꯗꯕꯅ ꯑꯩ ꯌꯥꯏꯁꯅꯥꯁꯦ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯀꯌꯥꯔꯛ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯄꯤ ꯃꯥꯅ ꯅꯪꯕꯨ ꯅꯤꯡꯖꯔꯤꯁꯤꯗꯤ ꯑꯩꯅ ꯎꯕꯤꯕ ꯑꯗꯨꯒꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯣ ꯃꯥꯅ ꯐꯅꯌꯥꯝ ꯅꯤꯡꯖꯔꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯃꯔꯝꯗꯤ ꯃꯥꯗꯤ ꯃꯁꯛ ꯐꯖꯗꯦ ꯑꯩꯒ ꯆꯥꯟꯅꯗꯦꯕ ꯑꯩꯅ ꯇꯞꯇ ꯍꯦꯜꯂꯤ ꯃꯉꯣꯟꯗꯒꯤ ꯐꯖꯕꯁꯦ ꯑꯗꯨꯅ ꯄꯥꯝꯗꯦꯕ ꯏꯁ ꯏꯇꯥꯎ ꯅꯣꯡꯗꯝꯕ ꯅꯪꯁꯨ ꯌꯥꯏꯁꯅꯥ ꯃꯁꯛ ꯐꯖꯗꯦ ꯍꯥꯏꯅꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯖꯗ꯭ꯔꯁꯨ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯅꯪꯅ ꯌꯦꯡꯕ ꯍꯩꯇ ꯇꯧꯔꯤꯅꯤ ꯐꯖꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯕꯤ ꯂꯩꯍꯥꯎꯒꯥꯏꯗꯣ ꯃꯥ ꯑꯣꯏꯗꯣꯏꯅꯤ ꯃꯤ ꯏꯇꯥꯎ ꯅꯪꯕꯨ ꯑꯣ ꯂꯩꯍꯥꯎꯒꯗꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯑꯝꯇ ꯅꯪ ꯍꯦꯛ ꯆꯤꯟꯁꯤꯜ ꯅꯀꯣꯏꯗꯨꯗ ꯅꯪ ꯍꯦꯛ ꯀꯣꯏꯁꯤꯜꯂꯨꯕ ꯌꯥꯏꯁꯅꯥꯁꯦ ꯅꯪ ꯌꯥꯝ ꯐꯖꯩ ꯈꯜꯂꯗꯤ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯔꯗꯒꯦ ꯑꯩꯗꯤ ꯅꯨꯄꯤ ꯀꯣꯏꯅꯕ ꯂꯩꯖꯔꯤꯁꯤꯗꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯂꯩꯅꯨ ꯂꯩꯖꯩꯌꯦ ꯅꯪꯗꯧꯅ ꯑꯍꯥꯡꯕ ꯈꯣꯏꯃꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯉꯥꯡꯒꯅꯨ ꯌꯦꯡꯉꯨꯇꯣ ꯌꯥꯏꯁꯅꯥꯕꯨꯗꯤ ꯃꯥꯒꯤ ꯃꯇꯥ ꯂꯥꯡꯂꯦꯟ ꯑꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯤ ꯊꯝꯕꯥꯜ ꯑꯄꯣꯝꯕꯤ ꯃꯥꯟꯗ꯭ꯔꯣ ꯂꯥꯡꯂꯦꯟꯁꯦ ꯑꯣ ꯅꯪꯗꯤ ꯂꯩꯍꯥꯎ ꯍꯨꯟꯗꯣꯛꯂꯒ ꯀꯕꯣꯛꯀ ꯃꯄꯥꯜꯁꯦ ꯏꯁꯤꯡꯗ ꯁꯥꯠꯂꯦꯅ ꯊꯝꯕꯥꯜꯅꯤ ꯈꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅꯣ ꯅꯪꯒꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯐꯖꯩ ꯍꯥꯏꯕ ꯂꯥꯡꯂꯦꯟꯁꯦ ꯍꯣꯏ ꯐꯖꯕꯅꯤ ꯑꯩꯗꯤ ꯂꯥꯡꯂꯦꯟꯁꯦ ꯑꯗꯨꯝ ꯄꯥꯝꯃꯤꯗꯣ ꯅꯍꯥꯕ ꯏꯕꯣ ꯊꯃꯣꯏ ꯐꯥꯎꯗꯤ ꯄꯨꯔꯥ ꯅꯨꯡꯅꯤ ꯅꯪꯁꯦ ꯌꯥꯏꯁꯅꯥꯅ ꯅꯪꯒꯤ ꯈꯟꯕꯤꯔꯤ ꯃꯌꯥꯝꯁꯤꯒ ꯅꯪꯅ ꯁꯣꯝꯗ ꯊꯣꯛ ꯑꯃꯗ ꯍꯦꯛꯇ ꯊꯃꯣꯏ ꯄꯤꯊꯣꯛꯀꯦ ꯈꯜꯂꯤꯕ ꯆꯔꯥꯡꯅꯕꯤ ꯁꯤꯒꯤ ꯋꯥꯔꯤ ꯍꯧꯔꯛꯀꯅꯨ ꯃꯤ ꯇꯥꯎꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩꯕꯨ ꯎꯕ ꯌꯥꯗꯕꯤ ꯆꯨꯡꯁꯤꯟ ꯋꯥꯔꯤ ꯁꯥꯒꯗꯣꯏ ꯍꯣꯠꯅꯗꯨꯅ ꯂꯩꯕꯤ ꯑꯕꯣꯛ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯍꯩꯅꯨ ꯇꯔꯦꯡꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯑꯗꯨꯏ ꯁꯔꯨꯛ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯂꯥꯡꯂꯦꯟꯅ ꯐꯠꯇ꯭ꯔꯣ ꯌꯥꯏꯁꯅꯥ ꯍꯩꯕ ꯍꯩꯄꯥꯁꯤꯡꯁꯦ ꯑꯩ ꯄꯥꯝꯗꯦꯕ ꯍꯣ ꯐꯔꯦ ꯅꯪ ꯊꯣꯛꯄ ꯇꯧ ꯑꯗꯣ ꯇꯨꯡꯗꯗꯤ ꯑꯕꯣꯛ ꯑꯁꯤꯅ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ ꯍꯦꯜꯂꯛꯀꯅꯤꯀோ ꯌꯨꯝꯕꯥꯜꯂꯣꯟꯗꯤ ꯃꯥꯅ ꯈꯪꯕꯅꯤꯀꯣ ꯏꯇꯥꯎꯁꯤꯡꯅꯦ ꯌꯥꯔꯦ ꯇꯣ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯇꯨꯃꯤꯟ ꯂꯩꯔꯨꯅ ꯑꯁꯨꯝꯅ ꯃꯥꯏꯕꯤꯅ ꯂꯥꯏꯕꯧ ꯂꯥ ꯊꯥꯔꯕ ꯂꯣꯏꯔꯕꯗ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯂꯥꯏꯕꯧ ꯆꯣꯡꯕ ꯂꯣꯏꯁꯤꯟꯈꯤ ꯂꯥꯏꯕꯧ ꯆꯣꯡꯕ ꯂꯣꯏꯔꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯄꯔꯥꯌꯥꯏꯗ ꯍꯟꯅꯈꯤꯔꯝꯃꯤ ꯁꯨꯝꯗꯧꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯏꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯅꯨꯃꯤꯠ ꯂꯥꯛꯂꯔꯦ ꯌꯥꯏꯁꯅꯥ ꯂꯥꯡꯂꯦꯟ ꯑꯅꯤꯁꯨ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯝꯃꯤ ꯅꯣꯡꯗꯝꯕ ꯆꯤꯡꯂꯦꯟ ꯑꯅꯤꯁꯨ ꯂꯥꯏꯔꯦꯝꯕ ꯏꯃꯥ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯗꯣꯂꯥꯏ ꯊꯥꯡꯗꯨꯅ ꯂꯥꯏ ꯂꯝꯊꯣꯛꯄ ꯌꯥꯎꯔꯤ ꯂꯝ ꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯂꯥꯏ ꯄꯨꯕꯁꯤꯡꯕꯨ ꯃꯩ ꯑꯣꯛꯊꯣꯛꯇꯨꯅ ꯇꯔꯦꯟ ꯄꯨꯡꯐꯥꯏꯅ ꯀꯟꯊꯣꯛꯂꯒ ꯍꯩꯔꯨꯛ ꯍꯩꯔꯥ ꯄꯤꯖꯗꯨꯅ ꯑꯋꯥꯕ ꯍꯟꯗꯣꯛꯂꯤꯉꯩ ꯆꯤꯡꯂꯦꯟꯅ ꯅꯣꯡꯗꯝꯕꯗ ꯍꯥꯏ ꯏꯇꯥꯎ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯨꯁꯤꯔꯥ ꯑꯁ ꯑꯩꯗꯤ ꯁꯌꯦꯡꯒꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯋꯥꯡꯅꯁꯨ ꯂꯣꯏꯔꯦ ꯁ꯭ꯋꯥꯏ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯁꯤꯟꯗꯨꯅ ꯂꯩꯕꯁꯦ ꯁꯣꯔ ꯐꯨꯟꯗꯣꯔꯦ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯆꯥꯔꯨꯁꯦ ꯍꯣꯏ ꯏꯇꯥꯎꯁꯤꯡꯅ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯨ ꯌꯥꯝ ꯂꯩꯍꯧꯕꯅꯤ ꯑꯩꯒꯤ ꯑꯝꯇ ꯌꯦꯡꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯉꯁꯥꯏ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝ ꯐꯖꯈꯤꯕꯅꯤ ꯃꯥ ꯂꯩꯕ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯏꯇꯥ ꯌꯥꯏꯁꯅꯥ ꯇꯨ ꯑꯥꯗ ꯇꯥ ꯅꯣꯡꯗꯝꯕ ꯂꯥꯛꯏ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯨꯒꯦ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯌꯥꯕꯤꯔꯛꯂꯦ ꯐꯔꯦ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯅꯁꯔꯨꯛ ꯑꯣꯏꯖꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯨꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤ ꯌꯥꯏꯁꯅꯥꯁꯨ ꯃꯇꯥ ꯂꯥꯡꯂꯦꯟꯕꯨ ꯈꯥꯝꯕ ꯉꯝꯖꯍꯧꯗꯦ ꯍꯩꯃꯥ ꯏꯇꯥ ꯂꯥꯡꯂꯦꯟ ꯍꯥꯏꯔꯨꯅ ꯍꯥꯏꯔꯒ ꯑꯁ ꯆꯠꯆꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩ ꯇꯥ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏꯁꯦ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄꯒ ꯉꯝꯂꯔꯣꯏꯗ ꯍꯥꯏꯔꯤꯉꯩ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯡꯗ ꯆꯠ ꯂꯦꯞꯁꯤꯟꯗꯨꯅ ꯍꯥꯏ ꯇꯥ ꯅꯣꯡꯗꯝꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯣꯡꯗꯝꯕꯗꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯡꯗ ꯆꯠ ꯂꯦꯞꯁꯤꯜꯂꯛꯄꯁꯤꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯂꯥꯡꯂꯦꯟ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯇꯥ ꯌꯥꯏꯁꯅꯥꯁꯦ ꯑꯁꯤꯅ ꯇꯥ ꯅꯣꯡꯗꯝꯕꯕꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯈꯤꯗ꯭ꯔꯤ ꯀꯔꯤꯕꯨ ꯃꯈꯥ ꯇꯥꯔꯛꯀꯅꯤ ꯈꯟꯕꯒꯤꯔ ꯏꯀꯥꯏꯕ ꯄꯤꯈꯤꯕꯨ ꯅꯤꯡꯕꯒꯤꯔ ꯅꯣꯡꯗꯝꯕ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ
ꯋꯥꯍꯩ ꯑꯁꯤꯗ ꯆꯤꯡꯂꯦꯟꯗꯤ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯃꯈꯩ ꯅꯣꯡꯗꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ꯫ ꯍꯣꯏ ꯂꯥꯡꯂꯦꯟ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯑꯩ ꯑꯣꯏꯖꯔꯒꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯃꯥꯏꯊꯣꯡ ꯑꯅꯤ ꯂꯣꯡꯕꯤ, ꯊꯃꯣꯏ ꯀꯌꯥ ꯄꯥꯟꯕꯤ, ꯀꯂꯛ ꯃꯤꯍꯨꯛ ꯆꯥꯎꯕꯤ, ꯅꯨꯡꯗ ꯋꯥ ꯐꯨꯝꯕꯤ ꯂꯥꯡꯂꯦꯟꯅꯤ꯫ ꯃꯇꯥꯔꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯟꯅ ꯅꯣꯡꯗꯝꯕꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯌꯥꯏꯁꯅꯥꯗ ꯇꯥꯍꯟꯒꯦ ꯅꯤꯡꯈꯤꯕ ꯇꯥꯌꯣꯟꯅꯔꯕꯗ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯗꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥ, ꯑꯁꯦꯡꯕꯔꯣ ꯇꯥ ꯅꯣꯡꯗꯝꯕꯅ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯪꯕꯨ ꯀꯩꯒꯤ ꯑꯩꯅ ꯈꯣꯏꯗꯥꯔꯣꯏꯗꯣꯏꯅꯣ? ꯂꯥꯡꯂꯦꯟ, ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯀꯅꯥ ꯑꯃ ꯂꯩ, ꯃꯄꯨ ꯄꯥꯟꯈ꯭ꯔꯦ, ꯂꯩꯀꯣꯜ ꯁꯝꯕꯜ ꯈꯥꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯋꯥꯈꯜ ꯌꯦꯅꯤꯡ ꯍꯨꯟꯕꯒꯨꯝ ꯈꯨꯝꯂꯛꯏ꯫ ꯇꯥ ꯅꯣꯡꯗꯝꯕ, ꯑꯩꯁꯨ ꯇꯥ ꯅꯣꯡꯗꯝꯕ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯌꯦ꯫ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ, ꯅꯪꯒ ꯑꯩ ꯀꯣꯏꯅꯔꯁꯦ꯫ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯕꯒꯗꯤ ꯂꯩꯇꯦꯀꯣ? ꯅꯪ ꯀꯣꯏꯅꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯣꯏꯅꯖꯧꯗ, ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯌꯦꯠꯄꯗꯣ ꯄꯥꯝꯗꯦꯕ꯫ ꯂꯩꯇꯦꯗ, ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯗꯤꯌꯦ, ꯀꯅꯥꯝ ꯂꯩꯇꯦꯗ꯫ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ ꯂꯣꯏꯔꯦ, ꯃꯁꯤꯒꯤ ꯈꯨꯊꯤꯁꯤ ꯌꯦꯡꯉꯨ꯫ ꯅꯍꯥꯟꯗ ꯎ ꯃꯈꯣꯡꯗ ꯎꯅꯍꯧꯔꯤ ꯅꯨꯄꯥꯗꯨꯅ ꯈꯨꯠꯅꯛꯁꯤꯗ ꯌꯣꯡ ꯑꯇꯣꯛ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯣꯟ ꯆꯥꯕꯤ, ꯂꯤꯟ ꯃꯥꯟꯕꯤꯁꯤꯗꯤ ꯇꯨꯀꯠꯆꯩ꯫ ꯐꯅ ꯐꯖꯔꯁꯨ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯀꯣ ꯃꯤꯅꯥꯏꯕ ꯑꯣꯏꯅꯤꯡꯗꯦ ꯑꯩꯗꯤ꯫ ꯅꯣꯡꯗꯝꯕꯅ, ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩ ꯀꯣꯏꯅꯔꯦꯀꯣ? ꯂꯥꯡꯂꯦꯟ, ꯅꯪ ꯌꯥꯔꯦꯀꯣ? ꯍꯣꯏ ꯌꯥꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯃꯁꯝ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ ꯂꯥꯡꯂꯦꯟ꯫ ꯌꯥꯏꯁꯅꯥ ꯂꯥꯡꯂꯦꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯩ꯫ ꯏꯇꯥ ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯇꯥ ꯅꯣꯡꯗꯝꯕꯅ ꯌꯥꯔꯛꯑꯕꯣ? ꯍꯩꯃꯥ, ꯀꯩꯅꯣ ꯈꯨꯝꯗꯕꯤꯗ ꯅꯪ ꯅꯇꯣꯝꯇ ꯁꯨꯝ ꯅꯣꯛꯑ ꯂꯩꯔꯤꯁꯤꯕꯣ? ꯁꯤ ꯄꯥꯎ ꯇꯝꯃꯣꯃꯤ꯫ ꯍꯣꯏ ꯏꯇꯥ ꯌꯥꯏꯁꯅꯥ, ꯑꯁ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯗꯣꯔꯦꯗ꯫ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯄꯥꯝꯖꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯂꯥꯡꯂꯦꯟ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ꯫ ꯍꯥꯏꯒꯦꯁꯤ ꯇꯥꯔꯣ ꯏꯇꯥ ꯌꯥꯏꯁꯅꯥ, ꯅꯪ ꯇꯥ ꯅꯣꯡꯗꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ꯫ ꯍꯣ, ꯃꯥꯗꯤ ꯑꯩꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯅꯪꯒꯤ ꯋꯥꯗꯣ ꯀꯥꯡꯊꯣꯛꯀꯦ ꯇꯧꯕꯒ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯊꯣꯛ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯩꯁꯨ ꯄꯥꯈꯠꯄꯒ ꯀꯔꯤꯒ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯅ ꯁꯠ ꯈꯨꯝꯖꯤꯜꯂꯝꯃꯦꯗꯅ꯫ ꯌꯥꯏꯁꯅꯥꯗꯤ ꯅꯣꯛꯁꯤ ꯀꯗꯥꯏ ꯀꯞꯁꯤ ꯀꯗꯥꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤ꯫ ꯈꯟꯖꯔꯨꯕ ꯋꯥꯈꯜ, ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏ, ꯃꯪꯖꯔꯨꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯔꯤꯂꯛꯇ ꯃꯩ ꯋꯥꯏꯔꯛꯂꯤ꯫ ꯊꯧꯔ ꯇꯦꯟꯖꯩꯅ ꯊꯃꯣꯏ ꯊꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯒꯨꯝꯂꯤ ꯂꯥꯡꯂꯦꯟꯒꯤ ꯃꯤꯅꯣꯛꯄꯨ ꯎꯔꯒ꯫ ꯂꯨꯝꯊꯔꯕ ꯋꯥꯈꯜ ꯊꯦꯝꯖꯤꯟꯗꯨꯅ ꯇꯅꯤꯛꯂ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯍꯧꯗꯕ ꯐꯔꯦ꯫ ꯅꯪ ꯇꯥ ꯅꯣꯡꯗꯝꯕꯒ ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯅꯔꯣ꯫ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯇꯥꯡꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯣ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯃꯇꯥ ꯌꯥꯏꯁꯅꯥꯒꯤ ꯊꯃꯣꯏ ꯑꯋꯥꯕ ꯈꯪꯗ ꯍꯥꯏ꯫ ꯑꯗꯣ ꯏꯇꯥ, ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯗꯤ ꯑꯩꯁꯦ ꯇꯥ ꯅꯣꯡꯗꯝꯕꯅ ꯅꯨꯡꯁꯤ ꯐꯣꯡꯂꯝꯗꯕꯁꯨ ꯌꯥꯏꯀꯣ? ꯑꯁ ꯐꯔꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗ꯭ꯔꯤꯁꯦ ꯈꯪꯗꯦꯗ, ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯣ ꯏꯇꯥ, ꯅꯪꯒꯤ ꯇꯥ ꯂꯩꯁꯤꯜꯗꯤ ꯀꯝꯗꯧꯕ? ꯑꯁ ꯃꯥꯏ ꯋꯥ ꯄꯨꯁꯤꯜꯂꯛꯀꯅꯨꯗ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯪꯗꯦ꯫ ꯀꯣꯛ ꯇꯣꯛꯅꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯇꯥ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯂꯝꯃꯅꯤ꯫ ꯑꯩꯗꯤ ꯍꯟꯈꯤꯔꯣꯏ, ꯇꯥ ꯅꯣꯡꯗꯝꯕꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯅꯤ꯫ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ, ꯑꯩ ꯇꯥ ꯅꯣꯡꯗꯝꯕꯒ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ꯫ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟ꯫ ꯑꯀꯥꯏꯕ ꯊꯃꯣꯏ ꯃꯥꯇꯒꯤ ꯃꯔꯥꯜ ꯑꯣꯏꯍꯧꯔꯕ, ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏ ꯃꯔꯥꯜ ꯂꯩꯔꯕ, ꯑꯍꯦꯟꯕꯅ ꯑꯊꯣꯏꯕ ꯑꯣꯏꯈ꯭ꯔꯕꯗ ꯌꯥꯏꯁꯅꯥ ꯃꯗꯨꯝ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯝ ꯑꯁꯤꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯄꯥꯔꯤꯒ ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯜꯂꯨꯔꯒ ꯀꯥꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯥꯏꯁꯅꯥꯅ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯍꯦꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯅꯃꯥꯅ ꯅꯨꯔꯥꯒꯝꯗ ꯇꯛꯄꯤꯗ꯭ꯔꯕꯣ? ꯑꯁ ꯅꯁꯥꯒꯁꯦ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯉꯤ ꯇꯧꯔꯤꯁꯦ꯫ ꯁꯤ ꯑꯩ ꯂꯨꯕꯤꯒꯦꯁꯦ ꯍꯥꯏꯔꯒ ꯒꯤꯠ ꯐꯝꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯊꯠꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯅꯥꯃꯟꯈꯤꯗꯨꯅ ꯄꯦꯔꯤ ꯍꯥꯏ꯫ ꯑꯌꯥ, ꯅꯥꯏꯌꯦ, ꯑꯩ ꯏꯇꯣꯝꯇ ꯂꯨꯖꯖꯒꯦ꯫ ꯏꯅꯦ ꯌꯥꯏꯁꯅꯥ, ꯅꯥꯏꯕ, ꯅꯪ ꯇꯧꯔꯤꯗꯨ ꯅꯥꯏ꯫ ꯍꯦ, ꯅꯨꯄꯥꯅꯕꯨ ꯁꯤꯈꯛꯁꯤꯗ ꯌꯥꯝ ꯅꯥꯕ ꯁꯥꯅꯨ, ꯀꯣꯛ ꯐꯨꯔꯛꯀꯅꯤꯀꯣ꯫ ꯇꯜꯂꯤ ꯀꯩꯁꯨ, ꯅꯪ ꯂꯨꯕꯤꯌꯨ ꯍꯥꯏꯗꯦ, ꯅꯪ ꯏꯃꯥꯔꯥ? ꯅꯃꯥ ꯅꯠꯇ꯭ꯔꯁꯨ ꯅꯨꯔꯥꯗꯣ ꯇꯛꯊꯣꯛꯄꯤꯕꯅꯤ꯫ ꯃꯍꯥ ꯆꯟꯗꯥꯅꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯄꯥꯔꯤꯅ, ꯑꯁ ꯏꯆꯦ ꯌꯥꯏꯁꯅꯥ, ꯌꯥꯔꯦ ꯇꯧꯔꯨꯅꯨꯕ꯫ ꯑꯉꯥꯡꯗꯣ ꯃꯁꯥꯒ ꯂꯣꯏ ꯁꯦꯒꯥꯏꯈꯤꯕ ꯇꯥꯔꯦ, ꯂꯥꯛꯑꯣꯕ ꯌꯨꯝ ꯆꯠꯂꯁꯤ꯫
ꯍꯥꯏꯅꯔꯤꯉꯩ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯅ ꯂꯝꯕꯤꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯏꯃꯥꯅ ꯈꯨꯗꯦꯡ ꯂꯧꯕ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯤꯉꯩꯗ ꯅꯪꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯒꯦꯕ? ꯏꯃꯥ, ꯌꯥꯏꯁꯅꯥꯅ ꯑꯩ ꯌꯨꯝ ꯆꯠꯁꯤ ꯍꯥꯏꯒꯦ ꯇꯧꯏꯕ꯫ ꯀꯩꯅꯣ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯌꯥꯝ ꯁꯥꯒꯅꯨꯅꯦ꯫ ꯏꯆꯥꯁꯦ ꯑꯩꯅ ꯏꯔꯨ ꯂꯨꯖꯕꯤꯒꯦ ꯍꯥꯏꯗꯅ ꯈꯨꯗꯦꯡ ꯂꯧꯕ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯕꯁꯤꯗ ꯅꯪꯅ ꯃꯃꯥ ꯁꯥꯔꯝꯃꯤꯁꯤꯕꯨ ꯇꯧꯅꯨ ꯇꯧꯅꯨ, ꯂꯩꯁꯥꯕꯤꯅ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯅꯨꯀꯣ꯫ ꯌꯥꯏꯁꯅꯥ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯏꯅꯝꯃ, ꯅꯤꯡꯊꯦꯝꯁꯦ ꯅꯨꯔꯥ ꯌꯥꯝ ꯊꯥꯡꯂꯦꯅ ꯑꯩꯅ ꯁꯨꯝ ꯇꯥꯛꯄꯤꯕꯅꯤꯗ, ꯃꯃꯥ ꯁꯥꯕ ꯅꯠꯇꯤꯌꯦ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯕꯣꯛ ꯏꯕꯦꯝꯃ, ꯑꯕꯣꯛ ꯁꯥꯕꯤ ꯅꯪ ꯆꯠꯄꯤꯈ꯭ꯔꯣ, ꯏꯆꯥꯁꯦ ꯑꯩ ꯏꯔꯨ ꯑꯝꯇ ꯂꯨꯕꯤꯒꯦ꯫ ꯍꯣꯏ ꯑꯗꯣ ꯏꯅꯝꯃ, ꯑꯩꯉꯣꯟꯗ ꯑꯍꯩ ꯑꯄꯥ ꯁꯥꯕꯤ ꯍꯥꯏꯅ ꯆꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯅꯝꯃ ꯍꯥꯟꯅ ꯅꯁꯥꯗꯣ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯅꯆꯥ ꯏꯔꯨ ꯂꯨꯕꯕꯨ ꯀꯃꯥꯏ ꯂꯨꯕꯅꯣ? ꯑꯉꯥꯡꯗꯣ ꯅꯨꯔꯥꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯤ꯫ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛ ꯇꯥꯛꯄꯤꯔꯅꯨ, ꯏꯆꯥꯅꯦ ꯏꯀꯨꯁꯤ꯫ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯔꯣꯏ, ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯌꯨꯛꯇ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯐꯅꯦꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯁꯦ, ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯗꯤ ꯍꯥꯏꯅꯕꯅꯤꯀꯣ ꯏꯅꯝꯃ꯫ ꯆꯠꯂꯦ ꯆꯠꯂꯦ꯫ ꯍꯦ ꯑꯕꯣꯛ ꯁꯥꯕꯤ ꯂꯩꯁꯥꯕꯤ, ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯈꯪꯂꯤꯕ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯅꯪ ꯍꯩꯃꯟ ꯁꯤꯡꯃꯜꯂꯤ꯫ ꯄꯥꯔꯤꯅ, ꯏꯆꯦ ꯌꯥꯏꯁꯅꯥ ꯅꯪ ꯁꯤꯗꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯅꯆꯤꯟꯗꯣ ꯄꯦꯄꯥ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯤꯗꯣ, ꯑꯍꯜꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯤ꯫ ꯄꯥꯔꯤ, ꯑꯍꯜ ꯃꯥꯅ ꯈꯪꯗ꯭ꯔꯗꯤ ꯑꯉꯥꯡ ꯇꯥꯛꯄꯤꯕ ꯇꯥꯕ, ꯃꯆꯥ ꯐꯥꯎ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯤ ꯈꯪꯗꯕꯤꯁꯤꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯏꯆꯦ ꯅꯪꯀꯣ ꯃꯤꯌꯥꯝꯅ ꯑꯕꯣꯛ ꯁꯥꯕꯤꯅ ꯍꯥꯏꯅꯔꯤꯁꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯕꯣꯛꯅꯦ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯗ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯏꯁꯅꯥꯅ ꯎꯔꯛꯂꯝꯃꯤ꯫ ꯀꯥꯎꯊꯣꯛꯂꯨꯔꯕ ꯑꯋꯥꯕ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯍꯟꯈꯤ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯅꯣꯡꯗꯝꯕꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯇꯥ ꯅꯣꯡꯗꯝꯕ, ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯅꯕꯨꯛ ꯂꯨꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯁꯦ ꯍꯥꯏꯅꯔꯛꯇ꯭ꯔꯦꯗ ꯑꯩ ꯑꯁꯦꯡꯕ꯫ ꯂꯥꯡꯂꯦꯟ, ꯑꯩꯁꯨ ꯅꯪꯁꯦ ꯏꯄꯪ ꯄꯪꯖꯩ ꯈꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯅꯤꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯥꯡꯈꯗ ꯀꯨꯝꯕꯤ ꯂꯤꯟ ꯑꯣꯏꯔꯝꯃꯤ꯫ ꯏ ꯀꯔꯤ? ꯑꯩꯕꯨ ꯂꯤꯟ ꯀꯥꯏꯗꯤ ꯀꯩ? ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯇꯥ ꯅꯣꯡꯗꯝꯕꯒꯤ ꯁꯦꯡꯉꯣꯟꯗ? ꯃꯥꯅꯤ, ꯅꯪꯗꯤ ꯂꯤꯟ꯫ ꯂꯤꯟ ꯑꯃꯗ ꯁꯪꯒꯣꯝ ꯆꯥꯝꯃ ꯂꯤꯁꯤꯡꯂꯛ ꯄꯤꯊꯛꯇꯨꯅꯁꯨ ꯍꯨ ꯆꯥꯝ ꯍꯧꯅꯗꯦ꯫ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯤ ꯍꯨ ꯄꯨꯕ ꯅꯪꯒꯤ ꯍꯧꯅꯁꯥ꯫ ꯉꯁꯤꯗꯤ ꯑꯩꯕꯨꯁꯨ ꯅꯪꯅ ꯆꯤꯛꯂꯤ, ꯍꯨ ꯀꯥꯔꯦ ꯑꯩ꯫ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯒꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯌꯨ꯫ ꯍꯥꯏꯒꯅꯤ, ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯂꯩꯆꯤꯜ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯂꯩꯆꯤꯜꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯀꯩꯅꯣ ꯃꯥꯗꯤ ꯑꯩꯒꯤ ꯏꯕꯨꯡꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯅꯕꯨꯡ? ꯅꯕꯨꯡꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯗ ꯅꯪꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕꯗꯨꯔꯣ? ꯀꯩꯅꯣꯍꯦ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯃꯥꯒ ꯇꯣꯛꯅꯈꯤꯕ, ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯑꯣ, ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯣꯛꯅꯈꯤꯕ ꯅꯈꯣꯏꯅꯤꯗꯤ? ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯝꯕꯒꯤ ꯇꯣꯛꯅꯔꯤꯕ꯫ ꯂꯥꯡꯂꯦꯟ, ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯂꯩꯆꯤꯜꯗꯣ ꯑꯩꯒꯤ ꯏꯇꯧ ꯆꯤꯡꯂꯦꯟꯒꯤ ꯃꯔꯨꯞꯅꯤ꯫ ꯅꯪꯒꯤ ꯋꯥꯔꯤ ꯑꯩ ꯂꯩꯆꯤꯜꯗꯒꯤ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯪ ꯌꯥꯝꯅ ꯐꯠꯇꯕꯤ, ꯑꯣꯏꯗꯕ ꯃꯤꯅꯝꯕꯗ ꯉꯥꯡꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨꯁꯨ ꯑꯩ ꯈꯪꯂꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯑꯩꯕꯨꯁꯨ ꯅꯪꯅ ꯂꯩꯆꯤꯜ ꯍꯨꯟꯗꯣꯛꯄꯒꯨꯝ ꯍꯨꯟꯗꯣꯛꯀꯦ ꯈꯜꯂꯦ ꯅꯠꯇ꯭ꯔꯥ? ꯑꯁ, ꯑꯗꯨ ꯅꯁꯥꯅ ꯈꯪꯂꯕꯗꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ, ꯅꯁꯥꯅ ꯈꯪꯅ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯅꯪꯁꯨ꯫ ꯃꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯤꯟ ꯍꯥꯏꯔꯤꯁꯦ, ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ꯫ ꯍꯣꯏ ꯕꯨꯡꯉꯣ, ꯅꯪꯕꯨꯗꯤ ꯀꯔꯤ ꯅꯒꯨꯟ ꯂꯩꯗꯅ ꯑꯩꯅ ꯅꯨꯡꯁꯤꯗꯣꯔꯤꯒꯦ? ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯆꯥꯕ ꯊꯛ ꯋꯥꯠꯇꯦ ꯍꯥꯏꯕꯇꯅꯤ꯫ ꯏꯇꯥ ꯌꯥꯏꯁꯅꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯀꯥꯟ ꯅꯪꯅ ꯍꯥꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯅꯒ ꯅꯉꯣꯟꯗ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯁꯛ ꯐꯖꯕꯗꯨꯗ ꯁꯨꯝꯃꯩꯁꯨ ꯀꯣꯏꯅꯕ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯣ, ꯅꯨꯃꯤꯠꯇꯨ ꯅꯪꯗꯤ ꯌꯥꯏꯁꯅꯥꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯑꯣꯏꯔꯦꯀꯣ? ꯑꯧ ꯃꯥꯅꯤ, ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯀꯥꯗꯤ ꯅꯠꯇꯦꯍꯦ, ꯌꯥꯏꯁꯅꯥꯗꯧꯅ꯫ ꯂꯩꯍꯥꯎ ꯍꯨꯟꯗꯣꯛꯂꯒ ꯀꯕꯣꯀꯪ ꯃꯄꯥꯜꯕꯨ ꯊꯝꯕꯥꯜꯅꯤ ꯈꯜꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ? ꯀꯩ ꯍꯥꯏꯅꯣꯗꯨꯅ ꯑꯃꯨꯛ? ꯄ꯭ꯔꯃꯥꯟꯒ ꯌꯥꯝ ꯍꯥꯏꯔꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩꯅ ꯑꯝꯇꯁꯨ ꯈꯪꯕꯤꯔꯣꯏꯗꯕꯗ꯫ ꯅꯪꯗꯤ ꯈꯪꯗꯣꯔꯦ, ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯪꯒꯩꯒ ꯉꯁꯤꯗꯒꯤ ꯇꯣꯛꯅꯔꯕꯅꯤ, ꯁꯤꯃꯗꯤ ꯈꯪꯉꯨ ꯅꯪ꯫ ꯊꯥꯕꯝ ꯑꯃꯈꯛ ꯂꯣꯏꯅꯕꯁꯤꯗ ꯑꯩ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯦ꯫ ꯐꯔꯦ ꯀꯩꯅꯣ ꯇꯣꯛꯅꯔꯁꯤ, ꯀꯦꯠꯂꯤꯕꯨꯡꯉꯣ ꯂꯩꯖꯍꯧꯔꯣ꯫ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯤꯡꯂꯦꯟꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯗꯣꯝ ꯃꯆꯤꯜꯗ ꯍꯥꯏ, ꯑꯣ ꯂꯤꯟꯅ ꯂꯩꯔꯦꯟꯒꯤ ꯃꯁꯣꯡ ꯊꯦꯠꯆꯤꯜꯂꯒ ꯂꯩꯔꯦꯟ ꯁꯥꯕꯈꯛ ꯌꯥꯔꯣꯏ, ꯂꯤꯟꯅ ꯂꯤꯟ, ꯂꯩꯔꯦꯟꯅ ꯂꯩꯔꯦꯟꯅꯤ꯫ ꯑꯁ ꯏꯇꯧꯁꯤꯅꯦ ꯑꯝꯇ ꯀꯔꯦꯝꯅꯔꯛꯀꯅꯨꯕ, ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ, ꯁꯥꯎꯅꯤꯡꯕ ꯏꯇꯧ ꯅꯣꯡꯗꯝꯕ꯫ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯗꯣ ꯏꯇꯧꯁꯤꯡꯅꯦ ꯌꯥꯏꯁꯅꯥꯗꯣ ꯑꯝꯇ꯫ ꯑꯩ ꯉꯝꯃꯣꯏ, ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯍꯧꯖꯤꯛꯇꯁꯨ ꯅꯪꯒ ꯂꯪꯅꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯆꯦꯟꯈꯤꯕꯅꯤ ꯏꯆꯜꯗꯣ, ꯑꯩ ꯎꯍꯧꯏ꯫ ꯏꯇꯧꯁꯤꯡꯅꯦ ꯅꯪ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨꯕ, ꯑꯩꯅ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯂꯨꯗ꯭ꯔꯤ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ꯫
Kaido, madi nangi nanakta ngak leite. Ahaw athum hayra tin badum la idudi. Adudi hek hai. Odo laki jeba. Ina langlan koirubadaki. Ma ikai shramale. Ikai jadi kai. Mi isel dudi nang dongna mamaida thangni yansil su changdabi sawun su optana. Adui tawsine nang aigi mateng tadi pangru se. O phare phare. Ai mawong yengbigi. Ado yamdi pakte koi taw nongdama ngang toise. Angang masa yakti ai. Chahi duga. Kaino chahi kundare khaktani kai. Ai hanunjiko. Hoi hoi phare se. Ai hengse kautok lurake. Adu law. Ai naibi yabibagi nganu thongbizagi. Asumna makoi ani su satkirami. Nungthilgi matamna loikrabada. Angang manung sabi magi iroinana numit masu takre. Nunghau puba amuba leisilna atiya pumba umamam krabada. Thawai panba jibasingsu magi mahumna lotun leiki. Tanglaw laina thengsilakpada muna ngangtuna khongliba suramba nongsu lepre. Tanik pa nongdol thawa laksida amakpa leita ningaidana thoklibi thasamadi. Inga thagi thanil phazai mayek sengna ningthizai. Asuk ningthizabi thasamabu miraibiki miragi thanil oirudabana. Ingagi nonglikna masing thengamdana hanjin samthoklabi thazagi luna menglaba. Mangalda kanagumbi amadi thazamabu sangli. Tungkhun tandaba makhai yengli mitpham hongda. Thenglaba ahing asida kanasu khangbida ubida thokhawi atiyada inga thagi thaza. Idung sora tairakan thamoi kairabi nuzamasu khangbidra nungsi misa langduna madum kapli. Adubu khoyum magi kumhaida kunbi khijabi manidu ngasidi hanna thirakli. Singlena yaisnada pau hairari yaisnasu nungaitaba utluda nungdamba unaba thoraklami. Nungdamba yaisna thorakpa ubada sangsinduna hai. Yaisna aina phamde yam ikairi. Nakhoida yumna sanglap phawba ngamtri. Nang naibusu yam warorongani ai khangi. Ado nang yaragadi ai bumta ngakpiyu ko. Ta nungdamba ngasidi nang ai bulakna khijeko. Aduga aina kaigi ta nungdamba waraudoino. Waraubagi maram leiteda. Yaisna nang ta nungdamba apangmani. Khutta payu mani phau cheksina sena ngamkijre. Matungdi seksilo ta nungdamba apangba ado aigi da langlendo nuna tawbiyu ko ta nungdamba. Noyani karam kana luhongdoino ai kabok saba lakduni. Yaisna aibu ikaiba mo pigi khalano. Ai khangi nang naibu nungsi hai. Aishu nangbu nu ta nungdamba angang oringi matam aina noigi yumda koisang sangba. Nagapang loy-loynabado hawsik yadrada. Ang sirasu isam samna ibunggumna nungsibanida. Yaisna ay lalay kangina pamda nang ibungang iroyra. Langlana sila kiba paugi bako ay piragi ngasidi. Ay syunang nungsi yaisna. Nangbu ay kipunsi kong loy oyragi. Nangna ay habadubagtang pibiyo. Tanong damba matam duhokre. Ay ginungsiba ikay kong nakidaba mapamduda. Amok hana ay akay batamoy ase itok pangam naroy. Yaisna nang ay bumukta din nungsibiyo pa. Tanong damba Jena sena chatlamke. Pamna tanaro. Angamba yorakan kauro. Jingkat pangamriyake. Nungsibi yabra kanase. Hayramlaga yaisna wamakama taramda satkirami. Yaisna satkrabada umakongda ngadun lepliba. Jinglet mungon minoka loinan hayrei. Wahay paudi setali seng. Sena satlamke. Pamna tanaro. Angamba yorakan kauro yabra yengsi hayba. As pele ipa pele. Kay hainu tawsing magidu ba? Yum dalaga horen ahing tungdama kay kaluradudi. As ito yaisna si ay sumsum nungsiri hawjikta. Abok sabi nasidi nungsibi amukta sabi yu hayzababu yabida satkre. Ho singkat pa yabi yengsi. Matam ko waro. Yaragani yaisna nangbu tamoy seng nungsizam itaw kogsang pa. Haiduna makoy ani suhan kirami.